ꯑꯍꯥꯟꯕꯃꯛꯇꯗ ꯃꯤꯔꯦꯜꯒꯤ ꯃꯤꯡꯁꯦꯜ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯖꯅꯕꯒꯤꯗꯃꯛ ꯉꯁꯤ ꯁꯤꯔꯣꯏꯗ ꯑꯍꯤꯡ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯑꯍꯨꯝꯁꯨꯕ ꯁꯔꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄ ꯀꯔꯅꯖꯤꯠ ꯂꯥꯏꯇꯣꯟꯖꯝ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯇꯥꯗ꯭ꯔꯤꯉꯩꯒꯤ ꯃꯥꯡꯑꯣꯏꯅꯅ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ, ꯁꯤꯌꯔ ꯑꯃꯁꯨꯡ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ꯫ ꯍꯧꯖꯤꯛ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯎꯆꯦꯛ ꯂꯥꯡꯃꯩꯗꯣꯡ ꯑꯗꯨ ꯐꯨꯡꯒꯥ ꯃꯅꯥꯛ ꯑꯗꯨꯗ ꯂꯩꯔꯤ꯫ ꯑꯗꯨꯒ ꯃꯃꯤꯠ ꯑꯗꯨꯅ ꯍꯅꯨꯕꯤ ꯑꯗꯨꯗ ꯑꯣꯟꯁꯤꯜꯂꯒ ꯌꯦꯡꯉꯛꯏ꯫ ꯍꯅꯨꯕꯤ ꯑꯗꯨꯅ ꯎꯆꯦꯛ ꯑꯗꯨꯗ ꯃꯥꯕꯨ ꯀꯧꯕꯒꯤ ꯃꯔꯝꯁꯤꯡ ꯑꯗꯣ ꯄꯨꯝꯅꯃꯛ ꯍꯥꯏꯔꯝꯃꯤ꯫ ꯎꯆꯦꯛ ꯑꯗꯨꯅ ꯑꯃꯨꯛ ꯃꯃꯥꯏ ꯑꯣꯟꯊꯣꯔꯛꯇꯨꯅ ꯂꯨꯁꯤ ꯑꯃꯗꯤ ꯔꯤꯛꯂꯥꯏꯗ ꯌꯦꯡꯉꯛꯏ꯫ ꯎꯆꯦꯛ ꯂꯥꯡꯃꯩꯅ ꯍꯦꯛ ꯃꯈꯣꯏꯗ ꯌꯦꯡꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯎꯆꯦꯛ ꯑꯗꯨꯒꯤ ꯃꯃꯤꯠꯇ ꯃꯈꯣꯏꯅ ꯂꯥꯛꯄꯗꯒꯤ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯃꯔꯝꯗ ꯑꯣꯏꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯂꯣꯏꯅꯃꯛ ꯎꯔꯝꯃꯤ꯫ ꯎꯆꯦꯛ ꯂꯥꯡꯃꯩꯗꯣꯡ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯃꯔꯨꯞ ꯔꯥꯖꯨꯕꯨ ꯁꯣꯏꯗꯅ ꯐꯪꯅꯕ ꯊꯤꯒꯅꯤ ꯍꯥꯏꯗꯨꯅ ꯍꯅꯨꯕꯤ ꯑꯗꯨꯅ ꯏꯟꯀꯤꯠ ꯇꯧꯔꯛꯏ꯫ ꯇꯧꯔꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯎꯕꯗ ꯂꯤꯛꯂꯥꯏ ꯑꯃꯗꯤ ꯂꯨꯁꯤꯗꯤ ꯄꯨꯟꯁꯤꯗ ꯑꯃꯨꯛꯇ ꯊꯣꯛꯇ꯭ꯔꯤꯕ ꯊꯧꯗꯣꯛ ꯑꯃꯒꯨꯝ ꯄꯥꯡꯈꯛ ꯑꯣꯏꯈ꯭ꯔꯦ꯫ ꯃꯤꯀꯨꯞ ꯈꯔꯒꯤ ꯇꯨꯡꯗ ꯎꯆꯦꯛ ꯂꯥꯡꯃꯩꯗꯣꯡ ꯑꯗꯨꯒ ꯍꯅꯨꯕꯤ ꯑꯗꯨꯒ ꯄꯨꯛꯃꯦꯟ ꯄꯥꯎꯃꯤꯟꯅꯔꯝꯃꯤ꯫ ꯍꯅꯨꯕꯤꯗ ꯎꯆꯦꯛ ꯂꯥꯡꯃꯩꯗꯣꯡ ꯑꯗꯨꯅ ꯋꯥꯐꯝ ꯀꯌꯥ ꯑꯃ ꯁꯤꯟꯅꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡ ꯎꯆꯦꯛ ꯂꯥꯡꯃꯩꯗꯣꯡ ꯑꯗꯨ ꯐꯨꯡꯒꯥ ꯅꯥꯛꯇ ꯂꯩꯔꯝꯕꯗꯒꯤ ꯌꯨꯝ ꯑꯗꯨꯒꯤ ꯃꯄꯥꯜꯗ ꯄꯥꯏꯊꯣꯛꯈꯤꯔꯝꯃꯤ꯫ ꯑꯃꯨꯕ ꯂꯩꯆꯤꯜ ꯃꯔꯛ ꯑꯗꯨꯗ ꯑꯈꯥꯛ ꯑꯔꯥꯎ ꯃꯔꯛ ꯑꯗꯨꯗ ꯁꯛꯀꯛ ꯇꯣꯏꯅ ꯍꯟꯅ ꯑꯃꯨꯛ ꯌꯦꯡꯂꯝꯗꯅ ꯅꯣꯡꯄꯣꯛ ꯊꯪꯕ ꯃꯥꯏꯀꯩꯗ ꯁꯦꯛꯂꯥꯅ ꯁꯦꯒꯜ ꯇꯨꯐꯥꯡ ꯈꯞꯅ ꯄꯥꯏꯈꯤꯔꯝꯃꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯪꯂꯝꯕ ꯅꯣꯡ ꯑꯗꯨꯁꯨ ꯆꯨꯕ ꯍꯧꯔꯛꯏ꯫ ꯈꯥꯛꯄ ꯂꯥꯎꯕꯗꯅ ꯑꯇꯤꯌꯥ ꯄꯨꯝꯕ ꯃꯝꯁꯤꯟꯈ꯭ꯔꯦ꯫ ꯅꯣꯡ ꯑꯗꯨꯅ ꯀꯟꯁꯤꯜꯂꯛꯄꯅ ꯃꯄꯥꯟꯗ ꯐꯝꯍꯧꯕ ꯃꯈꯣꯏꯁꯤꯡ ꯑꯗꯨꯁꯨ ꯏꯃꯨꯡꯗ ꯆꯪꯉꯛꯇꯨꯅ ꯐꯝꯂꯔꯦ꯫ ꯍꯅꯨꯕꯤ ꯑꯗꯨꯅ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯏꯁꯨꯁꯥ, ꯅꯈꯣꯏꯒꯤ ꯃꯔꯨꯞꯄꯨ ꯑꯩꯅ ꯁꯣꯏꯗꯅ ꯊꯤꯒꯅꯤ꯫ ꯅꯈꯣꯏ ꯅꯨꯡꯁꯥ ꯊꯤꯒꯅꯨ꯫ ꯎꯆꯦꯛ ꯑꯗꯨꯅ ꯍꯜꯂꯛꯂꯒ ꯇꯝꯕ ꯋꯥꯔꯣꯜ ꯇꯥꯔꯒ ꯃꯥꯒꯤ ꯆꯞ ꯆꯥꯕ ꯃꯐꯝ ꯈꯪꯂꯒ ꯈꯣꯡꯒꯨꯜꯂꯤꯕ ꯐꯪꯒꯅꯤ꯫ ꯃꯍꯥꯛ ꯂꯥꯏ ꯐꯠꯇꯕ ꯑꯃꯗꯤ ꯊꯋꯥꯏ ꯀꯌꯥꯅ ꯆꯦꯟꯗꯨꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯌꯥꯝ ꯊꯥꯞꯅ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯕꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯥꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜꯕꯨ ꯃꯤꯀꯧ ꯊꯥꯒꯧꯕꯗꯁꯨ ꯋꯥꯅ ꯊꯣꯛꯂꯦ꯫ ꯑꯗꯨꯅ ꯎꯆꯦꯛ ꯑꯁꯤꯅ ꯍꯜꯂꯛꯄ ꯐꯥꯎꯕꯗꯤ ꯋꯥꯔꯁꯨ ꯋꯥꯅ ꯉꯥꯏꯃꯤꯟꯅꯔꯁꯤ꯫ ꯍꯅꯨꯕꯤ ꯑꯗꯨꯅ ꯑꯗꯨꯝꯅ ꯂꯥꯏꯅ ꯑꯃꯗꯤ ꯊꯋꯥꯏ ꯀꯌꯥꯅ ꯆꯦꯟꯗꯨꯅ ꯄꯨꯈ꯭ꯔꯦ ꯇꯥꯕꯗ ꯃꯌꯥꯝ ꯑꯗꯨ ꯀꯤꯕꯅ ꯅꯤꯛꯂꯦ꯫ ꯃꯇꯧ ꯀꯔꯝꯅ ꯃꯥꯗꯤ ꯆꯦꯟꯈꯤꯕꯅꯣ ꯍꯥꯏꯗꯨꯅ ꯈꯜꯂꯝꯃꯤ꯫ ꯕꯤꯀꯤꯗꯤ ꯈꯜꯂꯨꯔꯒ ꯑꯃꯨꯛꯀ ꯍꯦꯟꯅ ꯃꯁꯥꯗ ꯀꯤꯕꯅ ꯂꯣꯏꯔꯦ꯫ ꯅꯨꯃꯤꯠꯇꯨꯗ ꯇꯨꯝꯃꯤꯟꯅꯕꯁꯨ ꯃꯥꯒꯅꯤ꯫ ꯕꯤꯀꯤ ꯑꯗꯨ ꯃꯁꯥꯗ ꯂꯥꯡꯇꯛꯅꯕ ꯍꯦꯜꯂꯝꯃꯤ꯫ ꯇꯦꯟ ꯃꯅꯨꯡ ꯑꯗꯨꯗꯒꯤ ꯂꯥꯏ ꯑꯗꯨꯅ ꯇꯨꯝꯂꯤꯉꯩꯗ ꯃꯈꯨꯠ ꯂꯥꯝꯁꯤꯜꯂꯛꯂꯒ ꯇꯨꯝꯗꯨꯅ ꯂꯩꯔꯤꯕ ꯔꯥꯖꯨꯒꯤ ꯃꯈꯣꯡ ꯄꯥꯏꯔꯒ ꯁꯣꯔꯣ ꯁꯣꯔꯣ ꯂꯥꯛꯇꯨꯅ ꯆꯤꯡꯈꯤꯕ꯭ꯔꯥ ꯑꯁꯤ ꯍꯥꯏꯗꯨꯅꯁꯨ ꯈꯜꯂꯝꯃꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯃꯅ ꯅꯨꯡꯅ ꯁꯥꯕ ꯀꯞ ꯃꯆꯥ ꯃꯆꯥꯗ ꯆꯥ ꯑꯁꯥꯕ ꯍꯩꯗꯨꯅ ꯃꯈꯣꯏ ꯃꯌꯥꯝꯗ ꯊꯛꯅꯕ ꯄꯨꯊꯣꯔꯛꯂꯦ꯫ ꯅꯣꯡ ꯆꯨꯔꯤꯕ ꯑꯗꯨꯁꯨ ꯂꯦꯞꯂꯝꯗꯦ꯫ ꯃꯌꯥꯝꯗꯨ ꯆꯥ ꯀꯞꯁꯤꯡꯗꯣ ꯃꯥꯒꯤ ꯃꯥꯒꯤ ꯄꯥꯏꯅꯔꯒ ꯊꯛꯄ ꯍꯧꯅꯔꯛꯂꯦ꯫ ꯂꯨꯁꯤꯗꯤ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯔꯛꯇ ꯃꯥꯅ ꯏꯍꯦꯟ ꯍꯦꯟꯅ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯃꯥꯒꯤ ꯀꯔꯝꯕ ꯆꯦꯛꯁꯤꯟꯗꯕ ꯊꯧꯑꯣꯡꯗꯒꯤ ꯑꯁꯨꯝꯅ ꯑꯣꯏꯈꯤꯕꯅꯣ ꯍꯥꯏꯗꯨꯅ ꯃꯄꯨꯛꯅꯤꯡꯗ ꯃꯁꯥ ꯃꯊꯟꯇꯅ ꯋꯥꯖꯔꯝꯃꯤ꯫ ꯑꯦꯁꯤꯇꯥꯅ ꯆꯥ ꯊꯛꯅ ꯊꯛꯅ ꯍꯅꯨꯕꯤ ꯑꯗꯨꯗ ꯍꯪꯉꯛꯏ꯫ ꯑꯦꯁꯤꯇꯥꯅ, "ꯏꯕꯦꯟ, ꯅꯁꯨ ꯀꯔꯤꯒꯨꯝꯕ ꯑꯃꯇ ꯍꯪꯖꯒꯦ, ꯈꯪꯅꯤꯡꯗꯨꯅ ꯍꯪꯖꯕꯅꯦ"꯫ ꯍꯅꯨꯕꯤ ꯑꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯑꯣ, ꯏꯁꯨꯅ ꯀꯔꯤ ꯈꯪꯅꯤꯡꯂꯤꯕꯅꯣ ꯍꯪꯉꯛꯑꯣ, ꯅꯥꯕꯦꯟꯅ ꯁꯣꯏꯗꯅ ꯄꯥꯎꯈꯨꯝ ꯄꯤꯕꯤꯒꯦ"꯫ ꯏꯁꯤꯇꯥꯅ, "ꯏꯕꯦꯟ, ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯩꯕ ꯃꯔꯛ ꯑꯗꯨꯗꯒꯤ ꯃꯇꯧ ꯀꯔꯝꯅꯅꯣ ꯃꯥꯕꯨ ꯆꯤꯡ ꯑꯁꯤꯗ ꯂꯩꯕ ꯂꯥꯏ ꯑꯗꯨꯅ ꯆꯦꯟꯗꯨꯅ ꯄꯨꯈ꯭ꯔꯤꯕꯁꯦ ꯑꯁꯤꯕꯨ ꯈꯪꯅꯤꯡꯗꯨꯅ ꯇꯧꯕꯅꯦ"꯫ ꯍꯅꯨꯕꯤ ꯑꯗꯨꯅ ꯑꯃꯨꯛ ꯈꯨꯝꯃꯛꯏ, "ꯅꯈꯣꯏꯅ ꯁꯤꯔꯣꯏ ꯀꯥꯔꯛꯄ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡ ꯑꯗꯣ ꯈ꯭ꯋꯥꯏꯗꯒꯤ ꯐꯠꯇꯕ ꯅꯨꯃꯤꯠꯅꯤ꯫ ꯊꯥ ꯁꯤꯔꯛꯄꯒ ꯑꯣꯏꯕꯒ ꯁꯤꯔꯣꯏ ꯆꯤꯡꯃꯥꯏꯁꯦ ꯑꯍꯤꯡꯒꯤ ꯃꯇꯝꯗ ꯂꯥꯏ ꯈꯨꯟꯇꯤꯟꯅꯕ ꯀꯌꯥ ꯑꯃꯁꯨ ꯇꯧꯕ ꯃꯇꯝꯅꯤ"꯫ ꯄꯥꯔꯩꯍꯟꯕꯅ ꯑꯃꯨꯛ ꯃꯔꯛ ꯊꯠꯂꯒ, "ꯏꯕꯦꯟ, ꯃꯔꯛ ꯊꯠꯅ ꯅꯁꯨ ꯀꯔꯤꯒꯨꯝꯕ ꯑꯃꯇ ꯍꯪꯖꯒꯦ꯫ ꯅꯨꯃꯤꯠꯇꯨꯒꯤ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯗ ꯅꯨꯄꯤ ꯑꯃꯅ ꯈꯣꯟꯖꯦꯜ ꯑꯃꯗ ꯅꯨꯡꯁꯤꯔꯕ ꯏꯁꯩ ꯑꯃ ꯁꯛꯂꯛꯏ꯫ ꯑꯩ ꯍꯧꯒꯠꯇꯨꯅ ꯏꯁꯩ ꯑꯗꯣ ꯇꯥꯏ, ꯑꯗꯨꯒ ꯇꯞꯅ ꯇꯞꯅ ꯈꯣꯟꯖꯦꯜ ꯑꯗꯣ ꯅꯛꯅ ꯇꯥꯔꯝꯕꯗꯒꯤ ꯇꯥꯝꯈꯤꯔꯝꯃꯤ"꯫ ꯄꯥꯔꯩꯍꯟꯕꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯌꯥꯝ ꯑꯗꯨ ꯀꯤꯅꯔꯝꯃꯤ꯫ ꯂꯨꯁꯤꯁꯨ ꯃꯕꯨꯛꯅꯤꯡꯗ ꯈꯜꯂꯛꯏ꯫ ꯃꯥꯁꯨ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯗ
ꯀꯅꯥꯒꯨꯝꯕꯤ ꯑꯃꯅ ꯅꯨꯡꯁꯤꯕ ꯏꯁꯩ ꯁꯛꯈꯤꯕ ꯑꯗꯣ ꯇꯥꯈꯤꯕꯅꯤ꯫ ꯍꯅꯨꯕꯤ ꯑꯗꯨꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ, ꯑꯗꯨꯅꯤ ꯏꯁꯨꯁꯥ, ꯅꯈꯣꯏꯅ ꯇꯥꯔꯤꯕ ꯈꯣꯟꯖꯦꯜ ꯁꯛꯂꯤꯕ ꯏꯁꯩꯁꯤꯡꯗꯣ ꯇꯥꯏꯕꯪ ꯃꯤꯅ ꯁꯛꯄ ꯅꯠꯇꯦ, ꯂꯥꯏ ꯃꯌꯥꯝꯅ ꯑꯍꯤꯡ ꯑꯗꯨꯗ ꯁꯛꯄꯅꯤ꯫ ꯑꯁꯨꯝꯅ ꯍꯅꯨꯕꯤꯅ ꯍꯥꯏꯔꯛꯄꯗꯣ ꯈ꯭ꯋꯥꯏꯗꯒꯤ ꯀꯤꯒꯟꯕ ꯕꯤꯀꯤꯗꯤ ꯃꯁꯥ ꯄꯨꯝ ꯑꯗꯨ ꯇꯨ ꯆꯨꯡꯕ ꯈꯪꯍꯧꯈꯤꯗꯦ꯫ ꯏꯁꯤꯇꯥꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯏꯕꯦꯟ ꯃꯈꯥ ꯇꯥꯕꯤꯔꯛꯑꯣ꯫ ꯍꯅꯨꯕꯤ ꯑꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯦ, ꯑꯁꯨꯝꯅ ꯁꯤꯔꯣꯏ ꯂꯤꯂꯤ ꯆꯠꯄ ꯃꯇꯝ, ꯁꯖꯤꯕꯨ ꯀꯥꯂꯦꯟ ꯏꯉꯥ ꯊꯥꯁꯤꯡꯁꯦ ꯂꯥꯏ ꯃꯌꯥꯝ ꯑꯐ ꯐꯠꯇꯕ ꯄꯨꯟꯅ ꯈꯨꯟꯗꯤꯟꯅꯕ ꯃꯇꯝꯅꯤ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯁꯤꯔꯣꯏ ꯆꯤꯡꯒꯤ ꯅꯥꯄꯣꯝꯗ ꯃꯁꯤꯡ ꯊꯤꯉꯝꯗ꯭ꯔꯕ ꯊꯋꯥꯏ ꯀꯌꯥꯅ ꯁꯥꯟꯅꯗꯨꯅ ꯂꯩꯕ ꯃꯇꯝꯅꯤ꯫ ꯃꯩꯇꯩꯒꯤ ꯂꯥꯏꯁꯨ ꯍꯔꯥꯎꯕ ꯃꯇꯝꯁꯦ ꯑꯌꯥꯝꯕꯅ ꯀꯥꯂꯦꯟ ꯏꯉꯥ ꯊꯥ ꯑꯣꯏꯗꯨꯅ ꯃꯇꯧ ꯑꯁꯨꯝꯅ ꯁꯤꯔꯣꯏ ꯆꯤꯡꯒꯤ ꯅꯥꯄꯣꯝꯗ ꯂꯩꯕ ꯂꯩꯌꯥꯝꯁꯨ ꯍꯔꯥꯎ ꯃꯊꯣꯏ ꯀꯥꯕ ꯃꯆꯤꯟꯖꯥꯛ ꯊꯤꯕ ꯊꯥꯅꯤ꯫ ꯅꯈꯣꯏꯅ ꯂꯥꯛꯂꯤꯕꯁꯦ 8ꯅꯤ ꯃꯤꯀꯣꯛ, ꯑꯗꯨꯅ 8 ꯄꯨꯟꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯃꯤꯟꯅꯕꯁꯨ ꯐꯠꯇꯦ꯫ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯅꯈꯣꯏꯒꯤ ꯃꯔꯨꯞꯁꯦ ꯃꯄꯣꯛ ꯃꯩ ꯁꯣꯟꯕ ꯃꯁꯥꯒꯤ ꯄꯥꯡꯗꯕ ꯃꯇꯝ ꯑꯣꯏꯕꯅ ꯃꯉꯣꯟꯗ ꯈꯨꯗꯣꯡꯊꯤꯕ ꯑꯁꯦ ꯑꯣꯏꯔꯤꯕꯅꯤ, ꯊꯧꯗꯣꯛꯁꯤꯡ ꯑꯁꯦ ꯊꯣꯛꯂꯤꯕꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯏꯁꯨꯁꯥ, ꯂꯝ ꯆꯠꯄ ꯍꯥꯏꯕꯁꯤꯗꯤ ꯌꯥꯔꯤꯈꯩ ꯆꯦꯛꯁꯤꯟꯒꯗꯕꯅꯤ꯫ ꯂꯝꯁꯤꯗ ꯊꯨꯡꯂꯕ ꯇꯥꯔꯕꯁꯨ ꯃꯐꯝꯁꯤꯕꯨ ꯀꯣꯟꯕ ꯂꯥꯏꯕꯨ ꯆꯦꯠꯅ ꯅꯤꯡꯖꯒꯗꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯑꯃ ꯆꯥꯒꯗꯕ ꯊꯣꯛꯀꯗꯕ ꯂꯩꯔꯕꯁꯨ ꯃꯐꯝ ꯑꯗꯨꯗ ꯀꯣꯜꯂꯤꯕ ꯂꯥꯏꯁꯤꯡ ꯑꯗꯨꯒꯤ ꯍꯥꯟꯅ ꯆꯥꯗ꯭ꯔꯤꯉꯩꯗ ꯃꯈꯣꯏꯒꯤꯗꯃꯛ ꯊꯥꯗꯣꯛꯀꯗꯕꯅꯤ꯫ ꯏꯁꯨꯁꯥ, ꯍꯌꯦꯡꯒꯩ ꯑꯁꯨꯝꯅ ꯊꯥꯗꯣꯛꯎꯀꯣ꯫ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯁꯦ ꯈꯛ ꯀꯥꯎꯒꯅꯨ꯫ ꯃꯈꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯑꯍꯥꯟꯕ ꯍꯦꯛ ꯊꯨꯡꯂꯕ ꯅꯨꯃꯤꯠꯀꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝ ꯑꯗꯨꯗꯒꯤ ꯃꯈꯣꯏ ꯂꯣꯏꯅꯃꯛ ꯀꯔꯤꯒꯨꯝꯕ ꯁꯛꯎꯗꯕ ꯊꯋꯥꯏ ꯑꯃꯅꯁꯨ ꯁꯦꯟꯅꯕ ꯍꯧꯔꯛꯈꯤꯕꯅꯤ꯫ ꯅꯈꯣꯏ ꯃꯌꯥꯝ ꯃꯔꯛꯇꯒꯤ ꯅꯥꯏꯇꯣꯝ ꯇꯥꯕ ꯀꯅꯥꯅꯣ ꯑꯃ ꯄꯨꯒꯗꯕꯒꯤ ꯂꯩꯌꯥꯝ ꯃꯌꯥꯝ ꯑꯃꯁꯨ ꯇꯨꯡꯗ ꯃꯥꯡꯗ ꯁꯑꯣꯡ ꯀꯌꯥ ꯑꯃꯁꯨ ꯅꯈꯣꯏꯗ ꯄꯤꯔꯤꯕꯅꯤ꯫ ꯁꯤꯔꯣꯏ ꯆꯤꯡꯃꯥꯏ ꯑꯁꯤꯗ ꯍꯦꯛ ꯀꯥꯔꯛꯄ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯗꯅꯤ ꯅꯈꯣꯏꯒꯤ ꯂꯥꯛꯃꯤꯟꯅꯔꯤꯕ ꯔꯥꯖꯨ ꯀꯧꯕ ꯃꯔꯨꯞꯁꯦ ꯌꯥꯝꯅ ꯉꯟꯅ ꯃꯤꯀꯞ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯒꯤ ꯑꯃꯝ ꯑꯉꯥꯟ ꯁꯤꯟꯅꯔꯛꯄ ꯑꯗꯨꯋꯥꯏꯗꯅꯤ ꯃꯥꯕꯨ ꯃꯣꯏꯊꯦꯝ ꯇꯧꯗꯨꯅ ꯁꯨꯃꯠ ꯂꯥꯡꯗ ꯊꯨꯍꯟꯗꯨꯅ ꯅꯈꯣꯏ ꯃꯌꯥꯝꯒꯤ ꯃꯔꯛꯇꯒꯤ ꯂꯥꯛꯃꯤꯟꯅꯕ ꯕꯤꯀꯤꯗ ꯃꯈꯣꯏ ꯃꯌꯥꯝꯒꯤ ꯃꯔꯛꯇꯒꯤ ꯂꯥꯛꯃꯤꯟꯅꯔꯤꯕ ꯕꯤꯀꯤ ꯑꯗꯨꯗ ꯃꯈꯨꯠ ꯊꯤꯟꯗꯨꯅ ꯍꯥꯏꯔꯛꯏ, ꯏꯁꯨ ꯅꯨꯄꯥ, ꯅꯪ ꯁꯥꯗꯨꯅ ꯅꯃꯥꯟꯅꯕ ꯑꯁꯦ ꯆꯤꯡꯃꯥꯏ ꯑꯇꯣꯞꯄ ꯌꯦꯡꯂꯨꯁꯤ ꯀꯣꯏꯔꯨꯁꯤ ꯍꯥꯏꯗꯨꯅ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯤꯕꯅꯤ꯫ ꯃꯍꯥꯛꯅ ꯆꯠꯃꯤꯟꯅꯔꯤꯕ ꯑꯗꯨ ꯂꯥꯏꯅꯤ, ꯃꯍꯥꯛ ꯈꯪꯕ ꯅꯠꯇꯦ꯫ ꯃꯥꯒꯤ ꯃꯃꯤꯠꯇ ꯅꯪꯅꯤ ꯎꯔꯤꯕꯁꯦ꯫ ꯍꯅꯨꯕꯤ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯕꯤꯀꯤꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯀꯤꯒꯟꯕꯒ ꯑꯣꯏꯕꯗꯨꯒ ꯍꯥꯏꯔꯛꯂꯤꯕ ꯋꯥꯁꯤꯡꯗꯨ ꯇꯥꯕꯗ ꯑꯃꯨꯛꯀ ꯍꯦꯟꯅ ꯀꯤꯕꯅ ꯃꯁꯥ ꯄꯨꯝꯕ ꯑꯗꯨ ꯅꯤꯛꯂꯦ꯫ ꯂꯨꯁꯤꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯏꯄꯦꯟ, ꯐꯪꯅꯕ ꯊꯤꯕꯤꯌꯨ, ꯑꯩꯈꯣꯏ ꯂꯣꯏꯅ ꯋꯥꯔꯦ ꯃꯥꯒꯤ ꯈꯟꯕꯗ꯫ ꯃꯥꯕꯨ ꯍꯧꯖꯤꯛ ꯀꯝꯗꯧꯅ ꯂꯩꯕ ꯎꯕꯒꯦ, ꯀꯥꯏꯗ ꯂꯩꯕ ꯎꯕꯒꯦ? ꯍꯅꯨꯕꯤ ꯑꯗꯨꯅ ꯑꯃꯨꯛ ꯈꯨꯝꯃꯛꯏ, ꯃꯍꯥꯛ ꯍꯧꯖꯤꯛ ꯆꯤꯡꯅꯨꯡ ꯃꯅꯨꯡꯗ ꯀꯣꯏꯆꯠ ꯆꯠꯂꯤ꯫ ꯃꯥꯒꯤ ꯃꯃꯤꯠꯇ ꯑꯌꯨꯛ ꯅꯨꯡꯊꯤꯜ ꯅꯨꯃꯤꯗꯥꯡ ꯃꯇꯝ 3 ꯑꯁꯦ ꯆꯞ ꯃꯥꯟꯅꯩ꯫ ꯁꯨꯞꯅꯇꯪꯒꯤ ꯃꯃꯤꯠꯇ ꯑꯉꯥꯟꯕꯗꯅꯤ ꯃꯥꯅ ꯎꯔꯤꯕ ꯑꯁꯦ꯫ ꯃꯍꯥꯛꯄꯨ ꯄꯨꯔꯤꯕ ꯂꯥꯏ ꯑꯗꯨꯅ ꯎꯍꯜꯂꯤꯕꯁꯦ ꯃꯁꯥꯗ ꯆꯣꯛꯊꯕ ꯑꯋꯥꯕ ꯀꯔꯤꯁꯨ ꯐꯥꯎꯍꯟꯗꯦ꯫ ꯑꯗꯨꯒ ꯈꯪꯒꯗꯕ ꯋꯥꯐꯝ ꯑꯃꯅ ꯅꯈꯣꯏꯅ ꯅꯨꯃꯤꯠ 8ꯅꯤꯒꯤ ꯃꯅꯨꯡꯗ ꯃꯥꯕꯨ ꯐꯪꯅꯕ ꯊꯤꯕ ꯇꯥꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯅꯨꯃꯤꯠ 8ꯅꯤ ꯂꯥꯟꯊꯣꯛꯈꯤꯕ ꯊꯣꯛꯂꯕꯗꯤ ꯃꯍꯥꯛ ꯃꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯇꯥꯏꯕꯪ ꯃꯤꯔꯣꯜ ꯇꯥꯕ ꯉꯝꯂꯔꯣꯏ꯫ ꯋꯥꯈꯜ ꯆꯣꯏꯔꯕ ꯃꯤꯁꯛ ꯑꯃ ꯍꯥꯏꯕꯗꯣ ꯁꯣꯏꯗꯅ ꯑꯣꯏꯔꯒꯅꯤ꯫ ꯂꯤꯛꯂꯥꯏꯗꯨ ꯍꯅꯨꯕꯤ ꯑꯗꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯄꯥꯈꯠꯄꯅ ꯂꯣꯏꯔꯦ꯫ ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯆꯦꯟꯊꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯃꯁꯥꯅ ꯃꯁꯥ ꯃꯊꯟꯇ ꯕ꯭ꯂꯦꯝ ꯇꯧꯖꯔꯝꯃꯤ꯫ ꯃꯔꯝꯗꯤ ꯃꯥꯅ ꯁꯤꯔꯣꯏ ꯆꯠꯄꯒꯤ ꯇꯨꯔ ꯑꯁꯦ ꯁꯤꯜꯂꯨꯕꯅꯤ꯫ ꯀꯔꯤ ꯅꯨꯡꯒꯤ ꯁꯤꯔꯣꯏ ꯆꯠꯄꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯦ ꯁꯤꯜꯂꯨꯕꯅꯣ ꯍꯥꯏꯕꯗꯣ ꯊꯣꯛꯂꯔꯦ꯫ ꯃꯃꯥꯅ ꯍꯥꯏꯕꯗꯣ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯊꯥꯞꯈ꯭ꯔꯕ ꯆꯤꯡꯂꯩꯕꯥꯛ ꯑꯗꯨꯗ ꯃꯇꯝꯅꯒ ꯐꯠꯇꯕꯁꯤꯗ ꯅꯪ ꯏꯔꯥꯡ ꯌꯥꯝꯅ ꯇꯧꯏꯀꯣ꯫ ꯍꯌꯦꯡꯋꯥꯏ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯂꯕꯗꯤ ꯑꯋꯥꯐꯝꯗ ꯇꯥꯔꯒ ꯍꯥꯏꯕꯤꯗꯦ ꯍꯥꯏꯅꯤ꯫ ꯅꯪꯇꯅꯤ ꯃꯩꯁꯥ ꯂꯥꯡꯒꯗꯕ꯫ ꯃꯃꯥꯒꯤ ꯋꯥꯍꯩꯁꯤꯡ ꯑꯗꯨꯅ ꯂꯤꯛꯂꯥꯏꯒꯤ ꯃꯅꯥꯀꯣꯡꯗ ꯁꯤꯡꯖꯥ ꯌꯩꯔꯝꯃꯤ꯫ ꯏꯁꯤꯇꯥꯗꯤ ꯃꯈꯣꯜ ꯊꯣꯛꯅ ꯀꯞꯄꯁꯨ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯇꯩꯗꯨꯅ ꯊꯦꯝꯖꯤꯟꯕꯤꯔꯝꯃꯤ꯫ ꯍꯅꯨꯕꯤ ꯑꯗꯨ ꯐꯨꯛ ꯍꯧꯒꯠꯂꯒ ꯊꯣꯡꯅꯥꯎ ꯃꯄꯥ ꯑꯗꯨꯗ ꯂꯦꯞꯂꯒ ꯅꯣꯡꯅ ꯄꯨꯡꯀꯨꯞ ꯀꯨꯞꯁꯜꯂꯕ ꯑꯇꯤꯌꯥ ꯑꯁꯤꯕꯨ ꯑꯃꯨꯛ ꯌꯦꯡꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯋꯥ ꯑꯃꯠꯇ ꯉꯥꯡꯂꯝꯗꯦ, ꯇꯨꯃꯤꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤ꯫ ꯃꯁꯥꯅ ꯃꯁꯥ ꯂꯥꯡꯇꯛꯅꯕ ꯀꯌꯥ ꯑꯃꯁꯨ ꯐꯥꯎꯖꯩ꯫ ꯍꯅꯨꯕꯤ ꯑꯁꯤꯅ ꯉꯥꯏꯔꯤꯕꯁꯦ ꯎꯆꯦꯛ ꯂꯥꯡꯃꯩꯗꯣꯡ ꯑꯗꯨꯕꯨ ꯑꯃꯨꯛ ꯄꯥꯏꯗꯨꯅ ꯍꯜꯂꯛꯄ ꯑꯗꯨꯅꯤ꯫
Nongga kanna chubasida usek adubu mafam chaba amada panduna laikhraba chatla khalami. Hanubi asina karigumba usek asina mamita urakpasing ado paudamlaklabadi mangkhraba Rajugi khonggulliba ase soidna fangadawribani. Maram asina usek langmai ado halakpa loinamak ngaiminarami. Sonamani parai hanba Bekisu ungduna fammaga leiri. Makhoigi mamita harauna makhoi mayam punna mafam asida lakiba thongdoksing adu mamita amomtang oina uraklammi. Raju yamna tinaba loinaba nungaiba misak amani. Wa kaya ngangande adubu ngangthorpa matamdadi ataba amanadi magi wahaidu noktaba yaude. Mahakna tokthorktana tawrakpa phagida mamanaba ayamba phara onuna noklibane. Rajuga makhoiga asumna kainaba sida makhoigi mafamdadi mangumna thokpaga chap manakre. Ungduna machi da tasinuna fammaga leiri. Numichu phaniyamna thengjilaklabane. Numidang wairamgi pung 3:30 tasilakle. Numit thoktrabasu numit taragumbane. Amuba nong puba laisil aduna kupsin khibana matam aduda karomdagino khanghongdana uchek langmaidong adu paisilai. Aduga phunga nakta amuk laikre. Uchek adu pairakpa ubada Hanubi adu haraungsirami. Usek adu masakhradi adumak nonglikna chotlammi. Layoiraba usek oibana ka hena chotpadi oiramde. Nongliksing adu thaiduna lakribane. Usek oijirabasu nong thaidok thaijindi haibo oirami. Matik mayaisu asukmatik lairibane. Usek aduga Hanubi aduga pukmen paumenarami. Hanubi aduna usek adugi mitlu ani aduda munna mamit kuptaba makai yengi. Usek adusu mamit kuptana adumak lairi. Mikup khara lairaga Hanubi adu mamit ushille. Mamit kek ushinbaga Hanubi adugi mamit ani aduna taibangi mitlu oirambadagi useki mamit ado onkirami. Usek langmaigi mitsna ani adu hek onkibadagi urakle. Usek langmaidungna thengnarakiba urakibasing ado useki mamit walamba Hanubi adugi mitsna ani adu tapna adumak uba horaklami. Usek langmaidong adu nong puba laisil marak aduda koipai paiba horaklami. Magi khangja haijabe yengduna laisil marak aduda lituna. Usek langmaidong aduna magi makon sariba maikai asomda pairaklami. Aduga magi loina jaba phuruk atopasing aduda mahaki marol kaya amasu hairammi. Adugi matungda usek langmaidong sing adu kha wang nongpok nuksu maikai salai khangdana paithokhirammi. Lai oiraba usek langmaidong adugi yathang poduna magi piriba chintha sing adubu pangthoknabagidamak magi maikaida paiba hokre. Lusing puren oiriba usek langmaidong lai oijarabasu loibi singbon kaya lana paiduna lakpa hore. Namu taibang mi ubra haiduna jingnung manungda longunda koyeng ba horaklami. Adubu mana paibado taibang mi laibagi khudam changdamdi amata uba phanglamde. Hainaba lay sanga usek kayadi taibang mina khangdaba udaba kaya ama loina khangba uba ngammi. Singmai kaya landuna laklammi. Adubu mangkhraba Rajugi khonggoldi hek libada usek langmaidong adu hekta irai laina fangbadi oithoklamde. Maramdi siroising asi isam chamba singnate. Singsangna phom kaya ama sandukliba. Singmai amadagi chingmai ama luraba luknung kaya turel kaya amana thaugal tauriba. Philaba kaubi lairembi magi sakta famni. Usek aduna asumna pairakpana lugar sihai fangrei yaure. Mafam adugi fajaba marakta ona thoina leiba layam singi marak aduda taibang mi yaubasu yengnami. Mafam asida haipal leipal kaya ama marang kaina fangi. Rukholda leiba khunja ayamba mafam asida lai. Adubu mafam asida mana thirakliba misak adugi sanildi khajik phauba usek aduna fanglamde. Usek asina pairakpana sihai khulen sihai khunau sihai kahaupung yaure. Mafam ahum sida mana manil amata nairamde. Usek langmaidong adu amuk mamai adu makha makai pangna walakle. Sekla sagop toirakle. Karigum matamdasu lak tuna khongi.
ꯎꯆꯦꯛ ꯑꯇꯩꯁꯤꯡꯗꯨꯁꯨ ꯑꯋꯥꯏ ꯑꯈꯨꯝ ꯇꯧꯅꯔꯛꯏ꯫ ꯎꯆꯦꯛ ꯑꯇꯩꯁꯤꯡꯗꯨꯅ ꯃꯈꯣꯏꯁꯨ ꯊꯤꯕ ꯃꯔꯛꯇꯨꯒꯤ ꯈꯣꯡꯒꯨꯜ ꯂꯤꯕ ꯉꯝꯗ꯭ꯔꯦ ꯄꯥꯎꯈꯨꯝꯂꯛꯏ꯫ ꯑꯆꯨꯋꯥ ꯃꯥꯒꯤ ꯆꯤꯡꯒꯤ ꯅꯥꯄꯣꯝꯗ ꯄꯥꯏꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯆꯤꯡꯁꯥꯡ ꯅꯥꯄꯣꯝ ꯑꯗꯨꯒ ꯍꯦꯛ ꯇꯥꯏꯅꯅ ꯀꯆꯥꯎꯄꯨꯡ ꯄꯥꯠ ꯀꯧꯕ ꯑꯃ ꯂꯥꯏꯐꯝ ꯇꯤꯟꯐꯝꯅ ꯃꯔꯥꯡ ꯀꯥꯏꯅ ꯂꯩꯕ ꯃꯐꯝ ꯑꯗꯨ ꯎꯆꯦꯛ ꯑꯗꯨꯅ ꯌꯧꯁꯤꯜꯂꯛꯂꯦ꯫ ꯄꯥꯠꯄꯥꯟ ꯑꯗꯨꯗ ꯀꯣꯏꯌꯦ ꯌꯦꯡꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯎꯔꯝꯗꯦ꯫ ꯑꯁꯨꯝ ꯄꯥꯏꯔꯛꯄꯅ ꯀꯣꯌꯥꯡ ꯀꯧꯕ ꯏꯁꯤꯡ ꯆꯥꯏꯕꯤ ꯑꯗꯨ ꯌꯧꯁꯤꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯄꯨꯝꯅꯃꯛ ꯑꯔꯦꯝꯕ ꯇꯥꯔꯝꯃꯤ꯫ ꯎꯆꯦꯛ ꯂꯥꯡꯃꯩꯗꯣꯡ ꯅꯤꯡꯍꯟꯅꯕ ꯂꯩꯇꯅ ꯊꯧꯅꯥ ꯂꯩꯔꯤ, ꯁꯣꯏꯗꯅ ꯐꯪꯒꯅꯤ ꯍꯥꯏꯅ ꯊꯥꯖꯔꯝꯃꯤ꯫ ꯃꯄꯥꯡ ꯑꯇꯩꯁꯤꯡ ꯑꯗꯨꯒ ꯃꯥꯏꯀꯩꯗ ꯆꯥꯏꯊꯣꯛꯅꯗꯨꯅ ꯃꯥꯡꯈꯤꯕ ꯃꯤꯁꯛ ꯑꯗꯨꯒꯤ ꯈꯣꯡꯒꯨꯜ ꯂꯤꯕꯁꯨ ꯂꯦꯞꯂꯝꯗꯦ꯫ ꯅꯤꯂꯤ ꯀꯧꯕ ꯇꯨꯔꯦꯜ ꯑꯃꯁꯨ ꯃꯄꯥꯟ ꯂꯥꯟꯗꯨꯅ ꯎꯆꯦꯛ ꯑꯗꯨ ꯄꯥꯏꯔꯛꯂꯦ꯫ ꯑꯁꯨꯝꯅ ꯄꯥꯏꯔꯛꯄꯅ ꯁꯤꯔꯣꯏꯁꯤꯡꯒꯤ ꯅꯥꯄꯣꯝꯗ ꯂꯩꯕ ꯖꯤꯡꯇꯥꯏ ꯀꯥꯄꯨꯡ ꯍꯥꯏꯕꯗꯣ ꯌꯧꯔꯛꯂꯦ꯫ ꯃꯐꯝ ꯑꯁꯤꯗ ꯍꯦꯛ ꯌꯧꯕꯗ ꯎꯆꯦꯛ ꯂꯥꯡꯃꯩꯗꯣꯡ ꯑꯗꯨꯅ ꯃꯤ ꯇꯥꯗ꯭ꯔꯕ ꯏꯆꯤꯛ ꯆꯤꯛꯂꯕ ꯎꯃꯪ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯔꯥꯖꯨꯅ ꯎꯔꯤ ꯋꯥꯔꯤꯗ ꯍꯥꯏꯗꯨꯅ ꯁꯥꯟꯅꯔꯒ ꯂꯩꯕ ꯑꯗꯨ ꯎꯔꯛꯂꯦ꯫ ꯎꯆꯦꯛ ꯑꯗꯨ ꯋꯥꯡꯅ ꯄꯥꯏꯔꯝꯕꯗꯒꯤ ꯅꯦꯝꯅ ꯄꯥꯏꯊꯔꯛꯂꯦ꯫ ꯃꯄꯥ ꯆꯥꯕ ꯃꯅꯥꯛ ꯅꯛꯄ ꯍꯧꯔꯤꯕ ꯎꯄꯥꯜ ꯑꯃꯒꯤ ꯐꯩꯔꯥꯊꯛꯇ ꯁꯤꯛꯂꯥ ꯑꯗꯨ ꯇꯣꯡꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯑꯗꯨꯒ ꯑꯀꯣꯏꯕꯗꯨ ꯁꯤꯛꯂꯥ ꯑꯗꯨꯅ ꯌꯦꯡꯕ ꯍꯧꯔꯛꯂꯦ꯫ ꯔꯥꯖꯨꯅ ꯁꯥꯟꯅꯔꯤꯕ ꯑꯗꯨ ꯃꯥ ꯃꯊꯟꯇ ꯑꯣꯏꯔꯝꯗ꯭ꯔꯦ꯫ ꯃꯍꯥꯛꯀꯤ ꯑꯀꯣꯏꯕꯗ ꯂꯥꯏ ꯃꯌꯥꯝ ꯑꯃꯁꯨ ꯏꯟꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯁꯥꯟꯅꯔꯤꯕ ꯑꯗꯨ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯇꯥꯏꯕꯪ ꯃꯤꯒꯤ ꯁꯛꯂꯣꯟ ꯂꯥꯡꯂꯤꯕ ꯂꯥꯏꯁꯤꯡ ꯑꯗꯨꯒꯅꯤ꯫ ꯔꯥꯖꯨꯗꯤ ꯃꯍꯥꯛꯀꯤ ꯋꯥꯈꯜꯗ ꯃꯥꯒ ꯂꯩꯃꯤꯟꯅꯔꯤꯕ ꯑꯗꯨ ꯕꯦꯀꯤꯒꯅꯤ ꯈꯜꯂꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯋꯥꯈꯜꯗ ꯆꯤꯡꯃꯥꯏ ꯃꯇꯣꯟꯗ ꯁꯤꯔꯣꯏ ꯂꯤꯂꯤ ꯁꯥꯠꯐꯝ ꯊꯦꯡꯅꯔꯨꯔꯕ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯑꯌꯨꯛꯅꯤ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯋꯥꯈꯜꯗ ꯕꯦꯀꯤꯒ ꯃꯈꯣꯏ ꯑꯅꯤ ꯃꯐꯝ ꯑꯁꯤꯗ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤ꯫ ꯃꯃꯥꯟꯅꯕ ꯑꯇꯩꯁꯤꯡꯗꯤ ꯑꯁꯤꯒꯨꯝꯕ ꯐꯖꯕ ꯃꯐꯝ ꯑꯁꯦ ꯎꯕ ꯐꯪꯂꯔꯣꯏ ꯍꯥꯏꯕꯒꯤ ꯃꯇꯥꯗꯅꯤ꯫ ꯔꯥꯖꯨꯅ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯗꯨ ꯂꯥꯏꯑꯣꯏꯔꯕ ꯎꯆꯦꯛ ꯂꯥꯡꯃꯩꯗꯣꯡ ꯑꯗꯨꯅ ꯎꯔꯝꯃꯤ꯫ ꯃꯤꯀꯨꯞ ꯈꯔꯗꯤ ꯇꯧꯔꯤꯕꯁꯤꯡ ꯑꯗꯨ ꯃꯃꯤꯠ ꯀꯨꯞꯇꯕ ꯃꯈꯩ ꯑꯗꯨꯃꯛ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯐꯩꯔꯥꯊꯛꯇ ꯇꯣꯡꯂꯝꯕꯗꯒꯤ ꯁꯦꯛꯂꯥ ꯑꯗꯨ ꯁꯥꯀꯞ ꯇꯣꯏꯅ ꯄꯥꯏꯕ ꯍꯧꯔꯛꯂꯦ꯫ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯄꯥꯏꯔꯛꯂꯦ꯫ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯎꯆꯦꯛ ꯂꯥꯡꯃꯩꯒꯤ ꯃꯃꯤꯠꯇꯒꯤ ꯍꯅꯨꯕꯤ ꯑꯗꯨꯅ ꯎꯖꯕ ꯐꯪꯂꯦ꯫ ꯍꯅꯨꯕꯤ ꯑꯗꯨꯒꯤ ꯃꯃꯤꯠ ꯇꯥꯏꯕꯪ ꯃꯤꯒꯤ ꯃꯤꯠꯐꯝꯗꯨ ꯑꯃꯨꯛ ꯍꯟꯖꯤꯟꯈ꯭ꯔꯦ꯫ ꯍꯅꯨꯕꯤ ꯑꯗꯨ ꯃꯃꯤꯠ ꯄꯥꯡꯊꯣꯔꯛꯂꯦ꯫ ꯎꯆꯦꯛ ꯂꯥꯡꯃꯩꯗꯣꯡ ꯑꯗꯨ ꯍꯅꯨꯕꯤ ꯑꯗꯨꯒ ꯑꯃꯨꯛ ꯃꯃꯤꯠ ꯃꯤꯠꯆꯥꯅꯔꯝꯂꯒ ꯃꯄꯥꯟꯂꯣꯝꯗ ꯄꯥꯏꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯀꯥ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯈꯣꯏ ꯑꯗꯨ ꯇꯧꯔꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯌꯦꯡꯗꯨꯅ ꯑꯗꯨꯃꯛ ꯂꯩ꯫ ꯃꯌꯥ ꯎꯝꯁꯤꯅꯤ ꯍꯥꯏꯕ ꯐꯥꯎꯕ ꯀꯥꯎꯈꯤꯔꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯃꯥꯡꯗ ꯇꯧꯈꯤꯕ ꯑꯣꯏꯈꯤꯕ ꯐꯤꯕꯝꯁꯤꯡ ꯑꯗꯨ ꯅꯤꯡꯁꯤꯡꯂꯨꯔꯒ ꯂꯨꯁꯤꯅ ꯍꯅꯨꯕꯤ ꯑꯗꯨꯗ ꯑꯃꯨꯛ ꯍꯪꯂꯛꯏ, "ꯏꯕꯦꯟ, ꯃꯥꯡꯈꯤꯕ ꯃꯍꯥꯛꯄꯨ ꯊꯦꯡꯅꯔꯕ꯭ꯔꯥ?" ꯍꯅꯨꯕꯤ ꯑꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯊꯦꯡꯅꯔꯦ꯫ ꯃꯍꯥꯛꯅ ꯂꯩꯕ ꯃꯐꯝꯁꯦ ꯏꯕꯦꯟꯅ ꯁꯣꯏꯗꯅ ꯇꯥꯛꯀꯅꯤ꯫ ꯑꯩꯅ ꯉꯁꯥꯏꯁꯨ ꯍꯥꯏꯈꯤꯕꯗꯨꯅꯤ, ꯃꯍꯥꯛ ꯂꯥꯏ ꯑꯣꯛꯅꯈ꯭ꯔꯦ, ꯂꯩꯌꯥꯝꯅ ꯆꯦꯟꯗꯨꯅ ꯄꯨꯔꯦ꯫ ꯍꯧꯖꯤꯛ ꯃꯥꯅ ꯂꯩꯔꯤꯕ ꯃꯐꯝꯁꯦ ꯖꯤꯡꯇꯥꯏ ꯀꯥꯐꯨꯡ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯦ ꯂꯩꯌꯥꯝ ꯇꯤꯟꯐꯝ ꯑꯁꯤꯕ ꯊꯋꯥꯏ ꯀꯌꯥꯒꯤ ꯄꯨꯟꯐꯝꯅꯤ꯫ ꯍꯥꯏꯔꯤꯕ ꯖꯤꯡꯇꯥꯏ ꯀꯥꯐꯨꯡ ꯃꯐꯝ ꯑꯁꯤ ꯑꯔꯥꯏꯕ ꯃꯐꯝ ꯑꯃꯗꯤ ꯅꯠꯇꯦ ꯏꯁꯨꯁꯥ꯫ ꯅꯈꯣꯏꯅ ꯆꯦꯛꯁꯤꯟꯅ ꯆꯠꯀꯗꯕꯅꯤ, ꯑꯗꯨꯒ ꯅꯃꯥꯟꯅꯕ ꯑꯁꯤꯕꯨ ꯇꯦꯛꯇ ꯀꯥꯏꯗꯅ ꯄꯨꯗꯨꯅ ꯍꯜꯂꯛꯀꯗꯕꯅꯤ꯫ ꯂꯨꯁꯤꯗꯤ ꯖꯤꯡꯇꯥꯏ ꯀꯥꯐꯨꯡ ꯍꯥꯏꯅ ꯄꯜꯂꯛꯄ ꯑꯗꯨꯗ ꯀꯤꯕꯅ ꯅꯤꯛꯂꯦ꯫ ꯂꯨꯁꯤꯅ ꯃꯁꯥꯅ ꯃꯁꯥꯕꯨ ꯊꯥꯖꯔꯝꯗꯦ꯫ ꯃꯥꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯃꯍꯥꯛꯀꯤ ꯃꯕꯣꯛꯅ ꯖꯤꯡꯇꯥꯏ ꯀꯥꯐꯨꯡ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯒꯤ ꯇꯝꯊꯤꯔꯕ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯇꯥꯈꯤꯔꯝꯃꯤ꯫ ꯏꯁꯤꯇ ꯂꯤꯛꯂꯥꯏ ꯁꯣꯅꯥꯃꯅꯤ, ꯕꯤꯀꯤ ꯄꯥꯔꯩꯍꯟꯕ ꯃꯈꯣꯏ 5 ꯑꯗꯨ ꯔꯥꯖꯨ ꯐꯪꯒꯅꯤ ꯇꯥꯕꯗ ꯃꯁꯥꯗ ꯈꯔꯗꯤ ꯅꯨꯡꯉꯥꯏꯖꯕ ꯐꯥꯎꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯄꯨꯛꯅꯤꯡꯗ ꯔꯥꯖꯨꯕꯨ ꯎꯅꯤꯡꯕꯒꯤ ꯂꯥꯡꯇꯛꯅꯕꯗꯤ ꯑꯗꯨꯃꯛ ꯍꯦꯜꯂꯝꯃꯤ꯫ ꯊꯥꯞꯈ꯭ꯔꯕ ꯆꯤꯡꯂꯩꯕꯥꯛ ꯑꯁꯤꯗ ꯄꯨꯟꯅ ꯀꯣꯏꯔꯨꯁꯤ ꯂꯥꯛꯃꯤꯟꯅꯔꯒ ꯃꯍꯥꯛ ꯈꯛꯇꯅꯤ ꯁꯝꯖꯤ ꯈꯥꯏꯈꯤꯕ꯫ ꯑꯗꯨꯅ ꯃꯌꯥꯝ ꯑꯗꯨ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯂꯨꯁꯤꯗꯤ ꯄꯥꯈꯠꯄꯅ ꯑꯃꯨꯛ ꯂꯣꯏꯈ꯭ꯔꯦ꯫ ꯁꯤꯔꯣꯏꯁꯤꯡꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯅꯨꯡ ꯍꯟꯖꯤꯟꯕ ꯃꯐꯝꯅꯤ ꯖꯤꯡꯇꯥꯏ ꯀꯥꯐꯨꯡ ꯍꯥꯏꯔꯤꯕ ꯑꯁꯤ꯫ ꯍꯅꯨꯕꯤ ꯑꯗꯨꯅ ꯃꯈꯣꯏ ꯃꯌꯥꯝ ꯑꯗꯨꯗ ꯑꯃꯨꯛ ꯌꯦꯡꯂꯒ ꯍꯥꯏꯔꯛꯂꯝꯃꯤ, "ꯏꯁꯨꯁꯥ, ꯉꯁꯤꯗꯤ ꯅꯈꯣꯏ ꯅꯕꯦꯟꯒꯤ ꯌꯨꯝ ꯑꯁꯤꯗ ꯑꯍꯤꯡ ꯂꯦꯛꯂꯣ꯫ ꯅꯈꯣꯏꯒꯤ ꯃꯔꯨꯞꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤꯒꯤ ꯃꯔꯝꯗ, ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨꯒꯤ ꯃꯔꯝꯗ ꯋꯥ ꯈꯔ ꯂꯤꯒꯦ꯫ ꯋꯥꯔꯤ ꯑꯁꯤ ꯇꯥꯔꯒ
nakhoi loksing soidana oigani hayeng nongalakpada isu khoi mafam asi thadokuna jingtai kapungi damak khongsan gadabani aduna nakhoina chatkadoriba mafam sigi maramda hana mamutana fajana khangkho aduga chatkadabani mayamdu chap manana hoi haiduna kumai hanubi aduna wari liba hawdringaida yum aduda leibi nupi macha aduna makhoi lakiba sing adugi jana thaknaba sinba langba loirami nupi macha adu hanubi adugi masu nupi ni saukraba aman mayumni ka kaya amashu lairi yum adu tangkhul singi ariba yum kusani yum adu manung mapan amuba machuna sangi imung aduda saji makok sandan makok kaya marung amashu thelami hanubi asigi matik mathongna tana phibam asi yongna sagalakhibani nupi macha aduna mayam adugi chana thaknaba sinba loiraba matung ikoi koina phunga adugi mapanda fammi hanubi adudi tapna phunga aduda mathanta chak charami makhoi ataiduna punna chak charami champut ama kangsoi ama kanghau ama mathel taurami chak chaba loiraduna mayam adu phi arumba lumna suptuna phunga manak aduda hanubi adugi manakta ikoi koina famduna leikhre phunga aduda hanubi adu mai tiklami hanubi aduna wari liba haurakle wari asiki ahum suba saruk matang sida loisare wari asi pathok jaba matamda soikiba ngangkiba kayarwashu mayamna ngakpiyu